ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯨꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯑꯅꯧꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯇꯥꯡꯒꯤ ꯆꯤꯡꯈꯣꯟꯕꯤ ꯑꯃꯗꯤ ꯐꯠꯇ꯭ꯔꯕꯤ ꯃꯍꯥꯔꯥꯅꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯂꯥꯏꯔꯕ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯆꯤꯡꯈꯣꯟꯕꯤ ꯑꯗꯨ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯇꯣꯝꯕꯤꯔꯩꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯆꯤꯡꯈꯣꯟꯕꯤꯒꯤ ꯑꯄꯣꯛꯄ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯂꯩꯈꯤꯔꯝꯗꯦ꯫ ꯆꯤꯡꯈꯣꯟꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤꯃꯛꯇꯤ ꯂꯣꯏꯅ ꯇꯥꯡꯂꯝꯃꯤ꯫ ꯃꯃꯤꯠ ꯑꯅꯤꯃꯛ ꯇꯥꯡꯖꯔꯕꯁꯨ ꯆꯤꯡꯈꯣꯟꯕꯤ ꯑꯇꯩ ꯃꯤꯑꯣꯏꯁꯤꯡꯅ ꯇꯧꯕ ꯉꯝꯕꯒꯨꯝ ꯃꯍꯥꯛꯁꯨ ꯂꯣꯏꯅ ꯇꯧꯕ ꯉꯝꯃꯤ꯫ ꯆꯤꯡꯈꯣꯟꯕꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯌꯨꯝꯗ ꯅꯥꯏꯇꯣꯝ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯅꯣꯡ ꯐꯥꯗꯣꯛ ꯃꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯔꯦꯝ ꯀꯊꯥꯏ ꯇꯧꯕꯤꯕ ꯅꯣꯛꯅꯕꯤꯕ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯇꯥ ꯊꯥꯖꯅ ꯃꯍꯥꯛꯀꯤꯗꯃꯛ ꯂꯦꯞꯄꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯆꯤꯡꯈꯣꯟꯕꯤꯒꯤ ꯈꯨꯜ ꯑꯗꯨꯗ ꯁꯒꯣꯜ ꯇꯣꯡꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯈꯔ ꯂꯥꯛꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯠꯖꯥꯁꯤꯡ ꯑꯗꯨ ꯇꯥꯟꯅꯅꯕ ꯑꯁꯨꯝꯅ ꯂꯥꯎꯔꯝꯃꯤ꯫ ꯇꯥꯎ ꯇꯥꯎ ꯇꯥꯎ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯆꯥ ꯏꯕꯨꯡꯉꯣ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯒꯤ ꯇꯥꯂꯣꯏ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯁꯔꯨꯛ ꯌꯥꯕ ꯌꯥꯒꯅꯤ꯫ ꯇꯥꯎ ꯇꯥꯎ, ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ꯫ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯂꯣꯏ ꯑꯣꯏꯕ ꯐꯪꯂꯕꯗꯤ ꯍꯥꯏꯗꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯤꯡꯈꯣꯟꯕꯤꯒꯤ ꯃꯇꯥ ꯊꯥꯖꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯥ ꯆꯤꯡꯈꯣꯟꯕꯤꯒꯤ ꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯈꯣꯟꯕꯤ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯇꯣꯝꯕꯤꯔꯩꯒ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨꯗ ꯇꯣꯝꯕꯤꯔꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯍꯥꯏ ꯊꯥꯖ, ꯅꯪꯅ ꯑꯗꯨ ꯀꯟꯅ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨꯕꯨ ꯅꯠꯇꯦ, ꯅꯪꯕꯨ ꯀꯅꯥꯅ ꯇꯥꯟꯅꯔꯛꯂꯒꯦ? ꯊꯥꯖ: ꯏꯃꯥ, ꯀꯅꯥꯅꯁꯨ ꯇꯥꯟꯅꯔꯛꯇꯦꯗ, ꯏꯇꯥ ꯆꯤꯡꯈꯣꯟꯕꯤꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯅ ꯆꯦꯜꯂꯛꯂꯤꯕꯅꯤ꯫ ꯃꯇꯥ ꯊꯥꯖꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯆꯤꯡꯈꯣꯟꯕꯤꯅ ꯃꯇꯥ ꯊꯥꯖꯗ ꯍꯪꯉꯤ꯫ ꯏꯇꯥ ꯊꯥꯖ, ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ? ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ, ꯇꯝꯂꯨ ꯇꯥꯔꯒꯦ꯫ ꯊꯥꯖꯅ: ꯏꯇꯥ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯌꯥꯎꯖꯕ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯂꯣꯏ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯂꯥꯛꯇꯨꯅ ꯄꯥꯎ ꯆꯦꯜꯂꯝꯃꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯂꯩꯁꯥꯕꯤ ꯄꯨꯝꯅꯃꯛꯁꯨ ꯍꯌꯦꯡ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯂꯣꯏ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯔꯨꯒꯗꯧꯔꯤ꯫ ꯏꯇꯥꯒ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯆꯠꯂꯨꯁꯤ ꯏꯇꯥ꯫ ꯇꯣꯝꯕꯤꯔꯩꯅ ꯊꯥꯖꯗ: ꯃꯗꯨꯔꯣ ꯊꯥꯖ, ꯅꯪꯅ ꯅꯇꯥꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯗꯨꯕꯣ? ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯂꯣꯏ ꯈꯟꯕ ꯑꯗꯨꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ? ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ? ꯊꯥꯖꯅ: ꯏꯃꯥ, ꯑꯩꯒꯤ ꯏꯇꯥ ꯆꯤꯡꯈꯣꯟꯕꯤꯒꯨꯝꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯈꯨꯜ ꯑꯁꯤꯗ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ? ꯏꯇꯥꯒ ꯑꯩꯈꯣই ꯑꯅꯤꯁꯨ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯊꯧꯔꯝ ꯑꯗꯣ ꯁꯔꯨꯛ ꯌꯥꯔꯨꯒꯅꯤ꯫ ꯊꯧꯔꯝ ꯑꯗꯣ ꯃꯥꯏ ꯄꯥꯛꯇ꯭ꯔꯕꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯔꯤꯕꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯒ ꯄꯨꯟꯕꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯣ ꯏꯇꯥꯕꯨꯁꯨ ꯌꯥꯎꯍꯟꯒꯅꯤ꯫ ꯏꯇꯥꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯍꯦꯟꯇꯣꯛꯇꯅ ꯅꯥꯏꯇꯣꯝ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯗ ꯃꯌꯥꯝ ꯃꯔꯛꯇ ꯄꯨꯜꯂꯕꯗꯤ ꯋꯥꯈꯜꯁꯨ ꯈꯔ ꯅꯨꯡꯉꯥꯏꯒꯅꯤꯌꯦ ꯏꯃꯥ꯫ ꯇꯣꯝꯕꯤꯔꯩꯅ: ꯏꯕꯦꯝꯃ ꯊꯥꯖ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ, ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯇꯥ ꯆꯤꯡꯈꯣꯟꯕꯤꯗꯤ ꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯍꯜꯂꯔꯣꯏ꯫ ꯊꯧꯔꯝ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯅ ꯏꯆꯥꯒꯤ ꯃꯇꯧꯕꯨ ꯎꯔꯒ ꯅꯣꯛꯅꯕꯤꯒꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯏꯃꯥꯅ ꯄꯥꯝꯗꯦ, ꯑꯗꯨꯅ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯖꯁꯅꯨꯗ꯫ ꯊꯥꯖꯗꯨ ꯅꯨꯡꯉꯥꯏꯇꯅ: ꯏꯃꯥ, ꯑꯩꯁꯨ ꯆꯠꯂꯔꯣꯏ꯫ ꯑꯩꯒꯤ ꯏꯇꯥ ꯆꯤꯡꯈꯣꯟꯕꯤꯒ ꯂꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯀꯣꯅꯨꯡꯗ ꯊꯧꯔꯝ ꯑꯗꯨꯕꯨ ꯌꯥꯎꯕ ꯆꯠꯂꯔꯣꯏ꯫ ꯏꯇꯥ ꯆꯤꯡꯈꯣꯟꯕꯤꯁꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯏꯇꯥꯅꯤ꯫ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕꯗꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯩ꯫ ꯏꯇꯥꯅ ꯋꯥꯔꯕꯗꯤ ꯑꯩꯁꯨ ꯋꯥꯏꯌꯦ ꯏꯃꯥ꯫ ꯆꯤꯡꯈꯣꯟꯕꯤꯅ: ꯏꯇꯥ ꯊꯥꯖ, ꯑꯩ ꯌꯥꯎꯗ꯭ꯔꯕꯁꯨ ꯏꯇꯥꯗꯤ ꯍꯌꯦꯡꯒꯤ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯂꯣꯏ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯣ ꯌꯥꯎꯔꯨꯆꯣ ꯏꯇꯥ꯫ ꯂꯥꯏꯕꯛ ꯐꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯕꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯤꯌꯦ ꯏꯇꯥ꯫ ꯊꯥꯖꯅ: ꯏꯇꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯑꯩꯁꯨ ꯍꯌꯦꯡꯒꯤ ꯀꯣꯅꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯗꯣ ꯆꯠꯂꯔꯣꯏꯗ꯫
ꯑꯁꯣꯝꯅ ꯃꯇꯥ ꯊꯥꯖꯅ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯕ ꯑꯗꯨꯗ ꯆꯤꯡꯈꯣꯟꯕꯤꯗꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯗꯨꯕꯨ ꯐꯅ ꯌꯥꯝꯅ ꯃꯥꯅ ꯍꯥꯏꯔꯕꯁꯨ ꯃꯇꯥ ꯊꯥꯖꯗꯨ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯠꯂꯔꯣꯏ ꯈꯟꯕꯅ ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯦ꯫ ꯊꯥꯖꯅ ꯃꯍꯥꯛꯀꯤ ꯃꯇꯥ ꯆꯤꯡꯈꯣꯟꯕꯤꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ꯫ ꯃꯇꯥ ꯆꯤꯡꯈꯣꯟꯕꯤꯅ ꯆꯠꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯃꯥꯁꯨ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯥ ꯑꯅꯤ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯂꯨꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯂꯣꯏ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨꯕꯨ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯆꯤꯡꯈꯣꯟꯕꯤ ꯑꯃꯗꯤ ꯃꯇꯥ ꯊꯥꯖꯗꯤ ꯌꯥꯎꯔꯝꯗꯦ꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯉꯝ ꯑꯊꯧ ꯀꯌꯥꯁꯨ ꯁꯨꯅ ꯇꯤꯜꯂꯦ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯗ ꯍꯥꯏ, "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯂꯥꯛꯂꯤꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯇꯥꯂꯣꯏ ꯑꯗꯣ ꯈꯟꯖꯔꯨꯔꯣ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯁꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕꯤ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯥꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯅꯨꯄꯤ ꯑꯃ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯐꯅ ꯀꯨꯏꯅ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯈꯜꯂꯕ ꯃꯇꯨꯡ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯅ ꯃꯄꯥꯕꯨꯡꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯄꯥ ꯅꯤꯡꯊꯧ, ꯂꯥꯛꯂꯤꯕꯤ ꯆꯅꯨ ꯅꯤꯉꯣꯜꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯅꯆꯥꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯆꯅꯨ ꯅꯤꯉꯣꯜꯗꯤ ꯑꯃꯠꯇꯕꯨ ꯌꯥꯎꯗ꯭ꯔꯤ꯫ ꯅꯆꯥꯒꯤ ꯇꯥꯂꯣꯏ ꯈꯟꯕ ꯑꯁꯤꯁꯨ ꯑꯩ ꯏꯁꯥꯅ ꯆꯠꯇꯨꯅ ꯊꯤꯖꯒꯦ ꯄꯥꯕꯨꯡ"꯫ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯃꯣꯏ ꯀꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯟꯖꯔꯝꯕ ꯑꯁꯥꯗꯨ ꯄꯨꯝꯅꯃꯛ ꯈꯨꯗꯛ ꯑꯗꯨꯗ ꯂꯣꯏꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯔꯤ, "ꯏꯆꯥ ꯅꯁꯥꯅ ꯆꯠꯇꯨꯅ ꯏꯆꯥꯒꯤ ꯇꯥꯂꯣꯏ ꯈꯟꯖꯒꯦ ꯍꯥꯏꯕꯗꯣ ꯏꯄꯥꯅ ꯌꯥꯔꯤ꯫ ꯏꯆꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯏꯄꯥꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ꯫ ꯆꯠꯂꯣ, ꯏꯆꯥꯒꯤ ꯑꯄꯥꯝꯕ ꯑꯗꯣ ꯇꯥꯂꯣꯏ ꯊꯤꯖꯔꯨꯔꯣ"꯫ ꯔꯥꯖꯀꯨꯃꯥꯔꯁꯨ ꯀꯣꯅꯨꯡꯒꯤ ꯃꯅꯥꯏ ꯈꯔꯒ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯂꯣꯏ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯗꯨ ꯌꯥꯎꯕ ꯆꯠꯈꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯔꯥꯖꯀꯨꯃꯥꯔꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯗꯨ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈꯤ꯫ ꯄꯥꯎ ꯑꯗꯨ ꯊꯥꯖꯁꯨ ꯇꯥꯔꯝꯃꯤ꯫ ꯊꯥꯖꯁꯨ ꯃꯇꯥ ꯆꯤꯡꯈꯣꯟꯕꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯤꯡꯈꯣꯟꯕꯤꯗꯨ ꯃꯥꯡꯒꯣꯟꯗ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥ ꯊꯥꯖꯅ, "ꯏꯇꯥ ꯆꯤꯡꯈꯣꯟꯕꯤ, ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯝꯂꯤꯕꯅꯣ? ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ"꯫ ꯆꯤꯡꯈꯣꯟꯕꯤꯗꯨ ꯃꯇꯥ ꯊꯥꯖꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯇꯥ, ꯅꯪ ꯂꯥꯛꯏꯔꯣ? ꯆꯪꯂꯣ, ꯑꯩꯒꯤ ꯅꯥꯛꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ"꯫ ꯊꯥꯖ ꯃꯇꯥ ꯆꯤꯡꯈꯣꯟꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ, "ꯏꯇꯥ, ꯑꯗꯣ ꯀꯣꯅꯨꯡꯒꯤ ꯄꯥꯎ ꯑꯃ ꯑꯩꯅ ꯇꯥꯏ, ꯑꯗꯣ ꯏꯇꯥꯗꯤ ꯇꯥꯗꯕ꯭ꯔꯣ"꯫ "ꯀꯔꯤ ꯄꯥꯎꯅꯣ ꯏꯇꯥ? ꯀꯣꯅꯨꯡꯗ ꯀꯔꯤ ꯊꯣꯛꯂꯒꯦ? ꯇꯝꯃꯨ, ꯑꯩꯁꯨ ꯌꯥꯝꯅ ꯇꯥꯅꯤꯡꯉꯤ"꯫ ꯊꯥꯖꯅ, "ꯏꯇꯥ, ꯀꯣꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯂꯣꯏ ꯈꯟꯕꯒꯤ ꯊꯧꯔꯝ ꯑꯃ ꯌꯥꯎꯔꯨꯅꯕ ꯆꯠꯈꯤꯕꯤ ꯅꯨꯄꯤꯁꯤꯡ ꯑꯗꯣ ꯅꯤꯡꯕ ꯀꯥꯏꯗꯨꯅ ꯃꯌꯨꯝꯗ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯦ ꯍꯥꯏꯗꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯄꯨꯝꯕ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯦ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯗ꯭ꯔꯤꯕ"꯫ ꯆꯤꯡꯈꯣꯟꯕꯤꯅ, "ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯏꯇꯥ? ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯔꯥꯖꯀꯨꯃꯥꯔꯅ ꯄꯥꯝꯕ ꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯃꯥꯒꯤ ꯇꯥꯂꯣꯏꯗꯤ ꯃꯁꯥꯅ ꯈꯟꯖꯒꯦ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯕ ꯀꯥꯏꯅ ꯂꯣꯏꯅ ꯍꯟꯈꯤꯕꯅꯤ ꯍꯥꯏꯌꯦ"꯫ ꯆꯤꯡꯈꯣꯟꯕꯤꯅ, "ꯏꯇꯥ, ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯈꯟꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯏꯁꯥꯒꯤ ꯇꯥꯂꯣꯏ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯈꯟꯒꯗꯕꯅꯤ꯫ ꯃꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯕ ꯉꯝꯒꯗꯧꯔꯤꯕꯅꯤ ꯏꯇꯥ"꯫ ꯊꯥꯖꯅ ꯑꯃꯨꯛ, "ꯑꯗꯨꯅꯤ ꯏꯇꯥ, ꯏꯇꯥꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯏꯇꯥ, ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯣꯅꯨꯡꯗ ꯆꯠꯍꯧꯗꯕꯁꯦ ꯌꯥꯝꯅ ꯐꯈ꯭ꯔꯦ꯫ ꯆꯠꯂꯝꯂꯕꯗꯤ ꯑꯩꯈꯣいꯑꯅꯤꯁꯨ ꯏꯀꯥꯏꯗꯨꯅ ꯍꯜꯂꯛꯂꯝꯒꯗꯕꯅꯤ"꯫ ꯆꯤꯡꯈꯣꯟꯕꯤꯅ, "ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯎꯔꯝꯂꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯅ ꯏꯇꯥ ꯐꯖꯕꯤ ꯊꯥꯖꯕꯨ ꯁꯣꯏꯗꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤꯌꯦ ꯏꯇꯥ"꯫ ꯃꯇꯥ ꯆꯤꯡꯈꯣꯟꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯊꯥꯖꯅ, "ꯀꯗꯥꯏꯗꯒꯤꯅꯣꯗ ꯏꯇꯥ, ꯑꯩꯗꯤ ꯏꯇꯥ ꯆꯤꯡꯈꯣꯟꯕꯤꯒꯨꯝꯅ ꯁꯛ ꯐꯖꯕꯁꯨ ꯅꯠꯇꯦ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯍꯦꯟꯅ ꯁꯛ ꯐꯖꯕꯤ, ꯃꯤꯒꯤ ꯊꯃꯣꯏ ꯍꯨꯕ ꯉꯝꯕꯤ ꯏꯇꯥꯅꯤ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯈꯟꯈꯤꯗꯧꯔꯤꯕꯁꯦ"꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯈꯣꯟꯕꯤꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯇꯞꯅ, "ꯏꯇꯥ, ꯃꯤꯠꯇꯥꯡꯕꯤ ꯂꯥꯏꯔꯕꯤ ꯑꯩꯕꯨ
Matau karamna Rajkumar na magi taloi oina khangadoribano ita. As yare ba tolasi ita. Araiba makhe keduna ai mangai re haiduna chatkhibi sing ado ningba kaina hale haibado aidi kalakpu peli ita. Asi haiduna thajadu khawnung nokthorei. Mata thajana adumna noklakpa aduda chingkhonbisu nokningladuna nokthorei. Mata anidu punna nokminai. Matang aduda chingkhonbigi mama tombireisu halaklami. Tombireina Isa anina adu thawai tana nokliba adubu kari nungaiba wari sanaramlibano. Thajana Ima ai mangai re haidana chatkhraga tuktharaga halakpagi warinida sanaramlibase. Ada sumnokningdana noambani itaga khuyeni. Tombireina Isa na hairiba adubu konungda thokhiba adugi matangdro. Ohoi mani Ima. Chingkhonbina mamada Ima nasidi ngana halaabadi kari tawba yawrabagi. Mamana kaishu tawdeda. Ima hoina thabak suriba adugi mapu aduna ngasidi ngana loisilasi haidana hairaba. Kusumansune loina piragli. Aduna nata thajaga nakhoi anina chaningba ama karino kaithen machadagi leiduna chaminaruru. Ima sen pige ko. Hoi Ima ngasidi itaga ekhoi anisu khara koithoklugi. Ita se yumda som leimandana masaga se amatta phararoi. Chingkhonbina asumna hairei. Ita ai mafam kaidasu chatningdeda yumda adum leijahoragi. Tombireina Imagi bema nong phadoksu nata thajaga puna koithoklusu. Nata thajana hairiba se chumdro. Yumda som leisilabadi nasado amatta phararoini nangbo. Chingkhonbina Ima ai kaishumta chatningdi adugini. Thajana aina nong phado khak haiba sida yadrabanina aisu hayengdagidi noidaga amatta laaro. Ita thaja nang saurabo. Ita su aigi nakta lakdrabadi aidi kanaga wari sanaduna leigani. Phare ita na adumna saugadaba oirabadi ngasidi chatlurase ita. Thajana nokphet tawraga adumaina ngasaina harau harau yaraadi saukhidro. Asi hairaga matagi mama tombireida yengduna misi khachalli. Thajana matagi mama tombireida mo hai. Ima ngasidi aina sauksinaraga itase koiba pudore. Asi hairaga noi tombireisu noklei aduga hoi Isa thajana ngasidi nata chingkhonbise namdana koiba pudore. Sense sidalei. Isa anina karino chaningbado chaminaruro. Mata ani adu punna yum adudagi tholaklaga kaithen macha amada changlammi. Asum chana chingkhonbina mata thajada hai. Ita kaithen machadagi chanaba ngamuk khara leiraga yumda adum charurasiko. Ohoi ita ngamuk leiraga yumda adum halase. Mata anidu wari sanaduna lakpana kaithen macha adu yaurakli. Ngamuk khara leiraba matu mayumda amu halaklami. Makhoi anina mayumda halakpagi lambida Rajkumar thawbadu magi manai kharaga laklammi. Rajkumarna chingkhonbibu hek ubada mahaki thamoida nungsiba pamjaba phaurammi. Rajkumar thawbadu machinda sumna haijei. Asuk ningthijabi sakhenbi asibu kanagi masabu oirigabano. Mahaku uruba mikupta aigi thamoise mathum marang hokri. Kayada ningthijakraba. Asi haiduna Rajkumar thawbadu magi maikai adomda laklibi chingkhonbibu munna yengduna lei. Laklibi nupi ani aduna mahaki manak naksilakpa aduda Rajkumar thawbadu asumna haijei. Aigi thamoina khoidajabi sakhenbi asiri mamit tangbi oiramlaba. Mana mamit tanglamba sinadum hena nungsiba pohalle. Matam aduda chingkhonbi amadi thajasu yausilaklamni. Makhoi anigi mamangda Rajkumar leiba aduda thajadu khurumge haiduna tawrei. Adubu Rajkumar na ingit tawduna khurumhande. Rajkumar thawbana changsinduna sumna hai. Ai puklambana yadri. Chanaba yaurabadi khita piramuba. Chingkhonbidu nupa aduna adumna hairakpa aduda mata thajada hai. Ita thaja. Aikhoina leirakhiba ngamuk ado
nupa asida pibiramo. Mahak ase mabuk lambana khangba waramlagani ita. Rajkumar thawbana chakniba saduna chanaba niragliba adu thajadi pumnama khangbanina karisu khumlaklamdi adubu chingkhonbidi mamit udabana khangjeramdi. Chingkhonbina mata thajada amukasu hairei. Ita kadaino ngamokto aingonda piraglo. Asi haiduna makhul adu tingthoktuna lami. Mata thajasu makhoina leiragliba ngamok adu mata chingkhonbida pirami. Chingkhonbina chakniba sariba Rajkumar thawbada asumna hai. Chanaba haibado sida leiri lausinbiru aduga pukthana chabiru. Chingkhonbina ngamok adubu Rajkumarda pirami aduga mata thajada hai. Ita yumda hannaba tawrasi imana ngairamlani. Mata thajana hoi ita halasi. Mata anidu hallagi haina tawbaga Rajkumar thawbana amukta ngaibikhoba. Aina adongi puksenbu khangjeningduna changyeng tawjabani. Ai chakniba ama nachadi leibak asigi ningthaugi machanupa Rajkumar thawbani. Adongi minungsi chawba aduda aigi thamoi ase penkhre. Chakniba nupa adu Rajkumarni hairakpa aduda chingkhonbidu mata thajada hanglai. Ita nupa ase tasengnamakki Rajkumar oirabra. Achumbani ita nupa ase Rajkumarni. Chingkhonbidu Rajkumar thawbagi maikai adomda onsinduna nonglukjarami aduga sumna hairei. Rajkumar nanaina hairoidaba wahai amadi soikiba lankhiba yaurabasu apangbi nanaini khanduna amukta ngakpiyu. Rajkumar thawbana asumna hairei. Sakhenbi nang karisu soikidi aina nangi puksen khangningduna tawbani. Nahaki namingbu kari kaubagi. Aigi mingdi Chingkhonbi haina kaujaido Rajkumar. Rajkumar thawbana makha amuk tarei. Chingkhonbi nangi yumdi mafam asidagi kayam watlibagi. Magi sangai hanglakpa aduda Chingkhonbi adu matada sumna hairaklami. Ita yumda imana ngairamlani halasi. Mata thajana ita Rajkumarna hangliba wahang ase pakhum hana pirangko aduga halasi ita. Matagi wa adu tabada Chingkhonbina ita nang tapna lahoro ai hana chatlamlagi imana ibu ngairamlagani. Asi hairamlaga Chingkhonbi adu mathanta mayum tamna chatki. Mamit animak udrabi nupi aduna kanasu yaudana mathanta chatkiba aduda Rajkumar thawba adu thajada hanglai. Chingkhonbi se asumna mapang kanasu yaudana naitom mathanta chatpa ngamra. Ahoy Rajkumar ita Chingkhonbi ase mamit udrabasu mamit uba mi amagumna mathanta thabak loina tawba ngambani. Asumna mata thajana hairakpani. Thajana hairagliba wa adu tabada Rajkumar thawba adu mabumda asumna khanjai. O mahak ase matik yamna lei mabu aigi taloi oibiyo haiduna haijagani. Rajkumar thawbana thajada Chingkhonbigi mayum adu hanglami. Thajana matagi sangai adubu taklami aduga Rajkumarda chatkhage haiduna mayumda mu hanki. Rajkumar thawbusu magi thamoina khoidajabi Chingkhonbi adugi wakhanda nungaina konungda hanki. Mathangi numini Rajkumar thawba adu Chingkhonbigi yumda laklami. Chingkhonbisu mata thajaga punna leiminarami. Thajana Rajkumar lakli haiduna mata Chingkhonbida hairami. Chingkhonbi amadi thajana Rajkumarda nonukjarami. Chingkhonbina Rajkumarda hai. Rajkumarna aigi yumda lakpibabu kari matangi oirabano. Chingkhonbi ai nangbu uruba mikup adudagi nangi wakhalda khanduna leiri. Aina nangbu thamoi sengna nungsijaruri aduna aigi taloi oibiyo haijagi haiduna laklibani. Rajkumar adugi oirabadi aibu warobiganu. Rajkumar amana mitangbi aibu magi taloi oina lauri haiduna leibak miyamna ngangnabado ai pamjadi. Matam aduda mama tombiresu maninglomdagi mapanda tholaklami. Rajkumarna itha thajadana lairamba aduda hangjarei. Rajkumarna lakpibabu kari leirabagi. Ima aina Chingkhonbibu thamoi sengna nungsijaruri. Aina mahaki punsigi chaisu oiduna matam khudingmakta mahakpu senaduna nungaina thamba pami.
ꯑꯗꯨꯕꯨ ꯑꯩꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯅꯁꯤ ꯍꯥꯏꯕꯗ ꯃꯍꯥꯛꯅ ꯌꯥꯗ꯭ꯔꯤ ꯏꯃꯥ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯔꯩ ꯄꯦꯜꯂꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯏꯆꯥꯒꯤ ꯑꯗꯨꯛ ꯌꯥꯝꯅ ꯈꯟꯕꯤꯕ, ꯏꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯔꯥꯖꯀꯨꯃꯥꯔꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯆꯤꯡꯈꯣꯟꯕꯤꯕꯨ ꯃꯃꯥ ꯑꯩꯅ ꯊꯥꯖꯒꯅꯤ꯫ ꯆꯤꯡꯈꯣꯟꯕꯤꯁꯨ ꯔꯥꯖꯀꯨꯃꯥꯔꯅ ꯃꯥꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯈꯪꯂꯤ꯫ ꯑꯄꯣꯛꯄꯤ ꯃꯃꯥꯅꯁꯨ ꯃꯥꯕꯨ ꯔꯥꯖꯀꯨꯃꯥꯔꯗ ꯊꯥꯖꯒꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯁꯥꯅ ꯌꯥꯅꯤꯡꯂꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯅ ꯆꯤꯡꯈꯣꯟꯕꯤꯗ ꯍꯪꯉꯤ, ꯆꯤꯡꯈꯣꯟꯕꯤ, ꯏꯃꯥꯅ ꯅꯪꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯊꯥꯖꯒꯅꯤ ꯍꯥꯏꯕ ꯑꯁꯦ ꯅꯪ ꯅꯁꯥꯅ ꯌꯥꯅꯤꯡꯂꯕ꯭ꯔꯥ? ꯆꯤꯡꯈꯣꯟꯕꯤꯅ, ꯔꯥꯖꯀꯨꯃꯥꯔ, ꯏꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩ ꯏꯁꯥꯅꯁꯨ ꯌꯥꯖꯔꯤ꯫ ꯔꯥꯖꯀꯨꯃꯥꯔꯗꯨ ꯆꯤꯡꯈꯣꯟꯕꯤꯅ ꯌꯥꯔꯛꯄ ꯑꯗꯨꯗ ꯍꯔꯥꯎꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯑꯩ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯏꯄꯥ ꯅꯤꯡꯊꯧꯗ ꯄꯥꯎ ꯑꯁꯦ ꯇꯝꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕ ꯑꯗꯨ ꯆꯠꯈꯤ꯫ ꯇꯣꯝꯕꯤꯔꯩ, ꯃꯆꯥꯅꯨꯄꯤ ꯆꯤꯡꯈꯣꯟꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯥ ꯊꯥꯖ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯍꯔꯥꯎꯅ ꯂꯩꯍꯧꯏ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕ ꯑꯗꯨ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯂꯩꯃꯁꯤꯖꯗ ꯃꯍꯥꯛꯅ ꯅꯨꯡꯁꯤꯖꯕꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯕꯤ ꯅꯨꯄꯤ ꯑꯗꯨ ꯐꯪꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯁꯤꯖ ꯑꯅꯤꯁꯨ ꯃꯆꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯗ, ꯏꯆꯥꯅ ꯅꯁꯥꯃꯛ ꯆꯠꯇꯨꯅ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕꯤ ꯇꯥꯂꯣꯏ ꯑꯗꯨ ꯐꯪꯂꯦ ꯇꯥꯕꯗ ꯏꯄꯥ ꯄꯦꯜꯂꯤ꯫ ꯇꯨꯡ ꯀꯣꯏꯅ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯕ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯊꯤꯗꯨꯅ ꯈꯟꯒꯗꯕꯅꯤ꯫ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯃꯥ ꯁꯤꯖꯅ ꯑꯃꯨꯛ, ꯏꯆꯥꯒꯤ ꯄꯥꯎ ꯇꯥꯕꯗ ꯏꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯤ꯫ ꯑꯗꯣ ꯏꯆꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯅꯥꯅꯣ? ꯃꯁꯛ ꯃꯇꯧꯅ ꯀꯝꯗꯧꯏ? ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗ ꯏꯃꯥꯗ ꯍꯥꯏꯌꯨꯗꯣ꯫ ꯏꯃꯥ, ꯅꯆꯥꯅ ꯄꯥꯝꯖꯕ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕꯤ ꯅꯨꯄꯤ ꯑꯗꯣ ꯃꯃꯤꯡꯅ ꯆꯤꯡꯈꯣꯟꯕꯤ ꯀꯧꯏ꯫ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤꯃꯛꯇꯤ ꯎꯕ ꯉꯝꯗ꯭ꯔꯤ꯫ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯄꯥ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯃꯥ ꯁꯤꯖ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯅ ꯃꯈꯥ ꯇꯥꯔꯛꯏ, ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯑꯇꯩ ꯃꯤꯑꯣꯏꯒꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯒꯨꯝꯅ ꯀꯅꯥꯒꯤꯁꯨ ꯃꯇꯦꯡ ꯌꯥꯎꯗꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯕ ꯉꯝꯕꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯩꯕꯤ ꯅꯨꯄꯤꯅꯤ ꯏꯃꯥ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯄꯥ ꯅꯤꯡꯊꯧꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯥ ꯂꯩꯃꯁꯤꯖꯗꯤ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯗ ꯍꯥꯏꯔꯛꯏ, ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯂꯩꯕꯥꯛ ꯑꯁꯤꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯇ ꯏꯆꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯈꯟꯕꯗ ꯏꯃꯥ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ꯫ ꯑꯗꯨꯕꯨ ꯃꯃꯤꯠ ꯇꯥꯡꯕꯤ ꯑꯗꯨꯕꯨ ꯏꯃꯥꯅ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯈꯛꯉꯝꯂꯣꯏ꯫ ꯔꯥꯖꯀꯨꯃꯥꯔꯅ, ꯏꯃꯥ, ꯃꯃꯤꯠ ꯇꯥꯡꯕ ꯅꯨꯄꯤꯗꯣ ꯅꯠꯇꯕ ꯑꯇꯩ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯠꯇꯕꯨ ꯅꯆꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯈꯟꯕ ꯑꯩ ꯉꯝꯂꯣꯏ꯫ ꯃꯤꯠꯇꯥꯡꯕꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ ꯏꯃꯥ꯫ ꯃꯆꯥ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯃꯥ ꯂꯩꯃꯁꯤꯖꯗꯨ ꯁꯥꯎꯅ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯗ ꯍꯥꯏ, ꯏꯅꯤꯡꯊꯧ, ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕ ꯃꯤꯇꯥꯡꯕꯤ ꯅꯨꯄꯤ ꯑꯗꯣ ꯑꯩꯗꯤ ꯄꯥꯝꯗꯦ꯫ ꯏꯅꯤꯡꯊꯧꯅ ꯈꯔ ꯊꯦꯝꯕꯤꯌꯨ꯫ ꯅꯤꯡꯊꯧꯅ, ꯂꯩꯃꯁꯤꯖ, ꯅꯆꯥꯅ ꯄꯥꯝꯂꯦ ꯍꯥꯏꯗꯅ ꯈꯜꯂꯕ ꯅꯨꯄꯤꯗꯣ ꯑꯩꯅꯁꯨ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯅꯪꯁꯨ ꯈꯔ ꯆꯦꯜꯂꯨ꯫ ꯇꯣꯜꯂ ꯇꯥꯔꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯗꯨꯝꯅ ꯍꯟꯊꯅ ꯈꯛ ꯌꯦꯡꯒꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ, ꯏꯄꯥꯒꯤ ꯊꯧꯕ, ꯏꯆꯥꯅ ꯄꯥꯝꯖꯕ ꯃꯃꯤꯠ ꯎꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯣ ꯏꯄꯥꯅ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯅꯤ꯫ ꯉꯁꯤꯗꯒꯤ ꯄꯥꯔꯒ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯗ ꯏꯆꯥꯒ ꯅꯨꯄꯤ ꯑꯗꯨꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯅꯅꯕ ꯅꯨꯃꯤꯠ ꯂꯦꯞꯂꯒꯅꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕ ꯑꯗꯨ ꯍꯔꯥꯎꯅ ꯃꯄꯥꯕꯨ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯆꯠꯈꯤ꯫ ꯅꯤꯡꯊꯧꯁꯨ ꯃꯅꯥꯏ ꯈꯔꯒ ꯊꯣꯛꯈ꯭ꯔꯤ꯫ ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯃꯁꯤꯖ ꯑꯗꯨ ꯁꯥꯎꯅ ꯑꯁꯨꯝꯅ ꯃꯊꯟꯇ ꯍꯥꯏꯖꯩ, ꯑꯩ ꯂꯩꯔꯤꯉꯩꯗ ꯃꯃꯤꯠ ꯇꯥꯡꯕꯤ ꯅꯨꯄꯤ ꯑꯗꯨꯒ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯍꯥꯏꯕꯗꯨꯗꯤ ꯀꯩꯗꯧꯅꯨꯡꯗꯁꯨ ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯆꯩ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕ ꯑꯗꯨ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯗꯨꯅ ꯆꯤꯡꯈꯣꯟꯕꯤꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯅ ꯌꯨꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯆꯤꯡꯈꯣꯟꯕꯤ ꯑꯗꯨ ꯃꯃꯥ ꯇꯣꯝꯕꯤꯔꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯅ ꯇꯣꯝꯕꯤꯔꯩꯗ, ꯏꯃꯥ,
ꯅꯆꯥ ꯊꯧꯕ ꯑꯃꯨꯛ ꯂꯥꯛꯆꯔꯤ ꯆꯤꯡꯈꯣꯟꯕꯤ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯔꯥꯎꯖꯩ ꯇꯣꯝꯕꯤꯔꯩꯅ ꯔꯥꯖꯀꯨꯃꯥꯔꯗ ꯔꯥꯖꯀꯨꯃꯥꯔꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄꯤꯕꯕꯨ ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯕꯒꯦ ꯏꯃꯥ ꯑꯩꯅ ꯆꯤꯡꯈꯣꯟꯕꯤꯒꯤ ꯃꯔꯝꯗ ꯏꯄꯥ ꯅꯤꯡꯊꯧꯗ ꯄꯨꯝꯅꯃꯛ ꯍꯥꯏꯖꯈ꯭ꯔꯦ ꯏꯄꯥ ꯅꯤꯡꯊꯧꯅꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯕꯤꯔꯛꯂꯤ ꯉꯁꯤꯗꯒꯤ ꯊꯥꯔꯒ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯆꯤꯡꯈꯣꯟꯕꯤ ꯑꯃꯗꯤ ꯑꯩꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤ ꯏꯃꯥꯒ ꯆꯤꯡꯈꯣꯟꯕꯤꯒꯗꯁꯨ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯅꯆꯥ ꯑꯃꯨꯛ ꯂꯥꯛꯆꯕꯅꯤ ꯇꯣꯝꯕꯤꯔꯩꯗꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯍꯔꯥꯎꯖꯩ ꯏꯆꯥ ꯔꯥꯖꯀꯨꯃꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯆꯤꯡꯈꯣꯟꯕꯤꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯔꯕꯅꯤ ꯏꯆꯥ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯍꯥꯏꯕꯗꯣ ꯏꯃꯥꯅꯁꯨ ꯍꯔꯥꯎꯅ ꯌꯥꯔꯦ ꯑꯗꯨꯗꯤ ꯏꯃꯥ ꯅꯆꯥ ꯑꯃꯨꯛ ꯍꯟꯖꯈ꯭ꯔꯒꯦ ꯅꯤꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯆꯤꯡꯈꯣꯟꯕꯤꯒꯤ ꯑꯃꯗꯤ ꯏꯃꯥꯕꯨ ꯂꯧꯕ ꯂꯥꯟꯃꯤꯁꯤꯡ ꯊꯥꯔꯛꯂꯒꯦ ꯌꯧꯔꯣ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯆꯤꯡꯈꯣꯟꯕꯤꯗ ꯆꯠꯂꯒꯦ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗ ꯆꯠꯈ꯭ꯔꯦ ꯆꯤꯡꯈꯣꯟꯕꯤꯁꯨ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯅ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯋꯥꯔꯧꯅ ꯂꯩꯖꯍꯧꯏ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕ ꯑꯃꯗꯤ ꯆꯤꯡꯈꯣꯟꯕꯤ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯡꯒꯗꯕ ꯅꯣꯡꯃ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯤ ꯆꯤꯡꯈꯣꯟꯕꯤ ꯑꯃꯗꯤ ꯃꯇꯥ ꯊꯥꯖꯒ ꯄꯨꯟꯅ ꯑꯁꯨꯝ ꯀꯣꯏꯊꯣꯛꯂꯛꯂꯝꯃꯤ ꯃꯇꯥ ꯑꯅꯤꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯈꯣꯏ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯅꯨꯄꯥ 5-6 ꯊꯣꯔꯛꯂꯒ ꯆꯤꯡꯈꯣꯟꯕꯤꯕꯨ ꯐꯥꯗꯨꯅ ꯃꯤ ꯆꯪꯅꯗꯕ ꯎꯃꯪ ꯑꯃꯗ ꯄꯨꯁꯤꯟꯈꯤ ꯊꯥꯖꯁꯨ ꯃꯇꯥ ꯆꯤꯡꯈꯣꯟꯕꯤꯕꯨ ꯀꯟꯕꯗꯤ ꯄꯥꯝꯃꯤ ꯑꯗꯨꯕꯨ ꯀꯟꯕꯒꯤ ꯄꯥꯡꯒꯟꯗꯤ ꯂꯩꯔꯝꯗꯦ ꯊꯥꯖ ꯀꯞꯂꯗꯨꯅ ꯆꯤꯡꯈꯣꯟꯕꯤꯒꯤ ꯃꯌꯨꯝꯗ ꯆꯦꯜꯂꯛꯂꯝꯃꯤ ꯇꯣꯝꯕꯤꯔꯩꯅ ꯊꯥꯖ ꯅꯇꯥ ꯆꯤꯡꯈꯣꯟꯕꯤꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯏꯆꯥꯅ ꯀꯞꯇꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯣ ꯀꯔꯤꯒꯤꯅꯣ ꯏꯃꯥꯗ ꯇꯝꯃꯣ ꯊꯥꯖꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯃꯇꯥꯒꯤ ꯃꯃꯥꯗ ꯇꯝꯂꯝꯃꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕꯤꯔꯩ ꯑꯃꯗꯤ ꯊꯥꯖꯗꯨ ꯀꯣꯅꯨꯡꯗ ꯔꯥꯖꯀꯨꯃꯥꯔꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ ꯇꯣꯝꯕꯤꯔꯩ ꯑꯃꯗꯤ ꯊꯥꯖꯗꯨ ꯀꯣꯅꯨꯡꯗ ꯌꯧꯔꯛꯇꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕꯅ ꯑꯁꯨꯝꯅ ꯍꯪꯂꯛꯂꯝꯃꯤ ꯏꯃꯥ ꯊꯥꯖ ꯅꯈꯣꯏ ꯑꯅꯤꯅ ꯄꯥꯈꯠꯅ ꯂꯥꯛꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤ ꯇꯧꯔꯕꯒꯦ ꯔꯥꯖꯀꯨꯃꯥꯔ ꯏꯇꯥ ꯆꯤꯡꯈꯣꯟꯕꯤ ꯑꯗꯣ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯉꯩꯍꯥꯛ ꯀꯣꯏꯊꯣꯛꯂꯨꯕꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯅꯨꯄꯥ 5-6ꯅ ꯏꯇꯥ ꯆꯤꯡꯈꯣꯟꯕꯤꯗꯨ ꯐꯥꯗꯨꯅ ꯃꯤ ꯆꯪꯅꯗꯕ ꯎꯃꯪ ꯑꯃꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕ ꯑꯗꯨ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯄꯥꯒꯤ ꯊꯧꯕ ꯅꯪ ꯆꯠꯂꯨꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯏꯄꯥꯅ ꯂꯥꯟꯃꯤ ꯈꯔꯕꯨ ꯊꯥꯗꯨꯅ ꯏꯃꯧꯕꯨ ꯀꯜꯍꯜꯂꯒꯅꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯄꯥꯈꯠꯀꯅꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕ ꯑꯗꯨ ꯈꯔ ꯇꯞꯊꯩ ꯂꯩꯃꯁꯤꯖꯗꯤ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ ꯏꯃꯧ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏ ꯁꯣꯏꯗꯅ ꯀꯟꯒꯅꯤ ꯍꯩꯖꯕ ꯁꯥꯔꯤ ꯃꯤꯠꯇꯥꯡꯕꯤ ꯑꯗꯨꯗꯤ ꯉꯁꯥꯏꯅ ꯁꯤꯔꯝꯂꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠꯁꯨ ꯇꯧꯖꯩ ꯇꯁꯦꯡꯕꯃꯛꯁꯨ ꯆꯤꯡꯈꯣꯟꯕꯤꯕꯨ ꯐꯥꯍꯜꯂꯤꯕ ꯑꯗꯨ ꯂꯩꯃꯁꯤꯖꯅ ꯃꯈꯣꯏ ꯅꯨꯄꯥ 5 ꯍꯥꯟꯅ ꯁꯅꯥ ꯂꯨꯄꯥ ꯄꯤꯗꯨꯅ ꯅꯦꯛꯂꯒ ꯆꯤꯡꯈꯣꯟꯕꯤꯕꯨ ꯐꯥꯗꯨꯅ ꯍꯥꯠꯇꯣꯛꯎ ꯍꯥꯏꯅ ꯁꯤꯟꯅꯈꯤꯕꯒꯤꯅꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯅꯥꯏ ꯈꯔ ꯆꯤꯡꯈꯣꯟꯕꯤꯕꯨ ꯐꯥꯗꯨꯅ ꯄꯨꯁꯤꯟꯈꯤ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯗꯨꯗ ꯊꯥꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯆꯤꯡꯈꯣꯟꯕꯤꯕꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤꯕ ꯃꯈꯣꯏ 5 ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯟꯗꯨꯅ ꯑꯗꯨꯝ ꯊꯝꯂꯁꯤꯔꯣ ꯑꯃꯅ ꯑꯃꯨꯛ ꯀꯔꯤꯅꯣ ꯀꯔꯤꯁꯨ ꯃꯔꯥ ꯂꯩꯖꯗꯕꯤ ꯃꯃꯤꯠꯁꯨ ꯇꯥꯡꯂꯕꯤ ꯅꯨꯄꯤ ꯑꯁꯤꯗ ꯁꯅꯥ ꯂꯨꯄꯥ ꯈꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯐꯥꯕꯤꯔꯤꯕ ꯑꯁꯦ ꯃꯤꯅꯨꯡꯁꯤ ꯂꯩꯃꯟꯗꯦ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯅꯅꯕꯅꯤ ꯅꯤꯡꯊꯧꯒꯤ ꯂꯣꯏꯅꯕꯤ ꯁꯤꯖꯅ ꯑꯩꯈꯣꯏꯗ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯄꯤꯔꯛꯂꯤꯕ ꯑꯁꯤ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯥꯗꯨꯅ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯆꯤꯡꯈꯣꯟꯕꯤꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯂꯤꯕ ꯃꯈꯣꯏ 5 ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯍꯥꯠꯇꯅꯕ ꯊꯤꯡꯂꯝꯃꯤ ꯑꯗꯨꯝꯅ ꯃꯈꯣꯏ ꯃꯁꯦꯟ ꯎꯈꯠꯅꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ 5 ꯑꯗꯨ ꯊꯥꯡ ꯄꯥꯏꯅꯗꯨꯅ ꯍꯥꯠꯇꯣꯛꯅꯔꯛꯂꯤ ꯃꯈꯣꯏ 4 ꯑꯃꯗꯤ ꯁꯤꯈ꯭ꯔꯦ ꯑꯃ ꯍꯤꯡꯍꯧꯕ ꯑꯗꯨꯅ ꯆꯤꯡꯈꯣꯟꯕꯤꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯃꯁꯤꯖ ꯃꯍꯥꯛꯄꯨ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕꯗꯒꯤ ꯍꯥꯠꯅꯅꯕ ꯁꯅꯥ ꯂꯨꯄꯥ ꯄꯤꯗꯨꯅ ꯃꯈꯣꯏꯕꯨ ꯅꯦꯛꯄꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯄꯨꯝꯅꯃꯛ ꯆꯤꯡꯈꯣꯟꯕꯤꯗ ꯍꯥꯏꯗꯣꯛꯂꯝꯃꯤ ꯆꯤꯡꯈꯣꯟꯕꯤ ꯑꯗꯨ ꯎꯃꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯃꯗ ꯇꯥꯁꯤꯜꯂꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯤꯠ ꯎꯗꯕ ꯑꯗꯨ ꯎꯈꯤꯔꯝꯃꯤ ꯆꯤꯡꯈꯣꯟꯕꯤ ꯍꯔꯥꯎꯅ ꯁꯨꯝꯅ ꯍꯥꯏꯖꯩ ꯑꯩꯒꯤ ꯃꯤꯠ ꯎꯔꯦ ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯃꯛ ꯂꯣꯏꯅ ꯎꯔꯦ
ꯑꯁꯨꯝꯅ ꯍꯥꯏꯖꯩ꯫ ꯆꯤꯡꯈꯣꯟꯕꯤ ꯈꯣꯡꯂꯩ ꯊꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯇꯥ ꯑꯅꯤꯁꯨ ꯂꯩꯔꯝꯕ ꯑꯗꯨꯗ ꯆꯖꯠ ꯀꯣꯟꯁꯤꯟꯖꯩ꯫ ꯆꯤꯡꯈꯣꯟꯕꯤꯅ ꯃꯥꯒꯤ ꯃꯃꯤꯠ ꯑꯗꯨ ꯎꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯖꯩ꯫ ꯆꯤꯡꯈꯣꯟꯕꯤꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯇꯝꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕ ꯏꯃꯥ ꯏꯕꯦꯝꯃ ꯂꯩꯃ ꯁꯤꯖꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯅꯥ ꯂꯨꯄꯥ ꯄꯤꯗꯨꯅ ꯃꯤ ꯅꯦꯛꯂꯒ ꯑꯩꯕꯨ ꯐꯍꯟꯕꯅꯤ꯫ ꯂꯩꯃ ꯁꯤꯖꯗꯤ ꯆꯤꯡꯈꯣꯟꯕꯤꯗ ꯁꯥꯎꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯩꯃ ꯁꯤꯖ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯅꯤꯃꯛ ꯎꯈꯤꯗ꯭ꯔꯤ꯫ ꯂꯩꯃ ꯁꯤꯖ ꯑꯗꯨ ꯂꯥꯎꯔꯛꯏ, "ꯀꯩꯅꯣ? ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯃꯛ, ꯑꯩꯒꯤ ꯃꯤꯠ ꯑꯅꯤꯁꯦ ꯀꯔꯤꯁꯨ ꯎꯈꯤꯗ꯭ꯔꯦ꯫ ꯑꯩ ꯃꯤꯠ ꯇꯥꯡꯂꯦ, ꯑꯩꯒꯤ ꯃꯤꯠꯁꯦ ꯀꯔꯤꯝꯇ ꯎꯈꯤꯗ꯭ꯔꯦ"꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯤꯖꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯪꯅ ꯃꯤꯠꯇꯥꯡꯕꯤꯅꯤ ꯍꯥꯏꯗꯨꯅ ꯇꯊꯤꯅ ꯉꯥꯡꯕꯤꯈꯤꯕꯤ, ꯍꯟꯊꯅ ꯈꯟꯈꯤꯕꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯍꯥꯛꯁꯨ ꯃꯤꯠꯇꯥꯡꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯁꯥꯅ ꯇꯧꯖꯕ ꯅꯁꯥꯅ ꯐꯪꯖꯕꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ ꯂꯩꯃ ꯑꯁꯦ ꯀꯩꯁꯨꯝꯁꯪꯗ ꯊꯝꯂꯨꯆꯣ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯐꯠꯇ꯭ꯔꯕꯤ ꯑꯇꯣꯟꯕꯁꯤꯡꯕꯨ ꯍꯟꯊꯅ ꯈꯟꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯟꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯊꯧꯕ ꯑꯃꯗꯤ ꯆꯤꯡꯈꯣꯟꯕꯤ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯒ ꯊꯧꯔꯝ ꯑꯗꯨ ꯀꯣꯅꯨꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯆꯥꯎꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ꯫ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕꯤ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕꯤ ꯆꯤꯡꯈꯣꯟꯕꯤ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯨꯅ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫ ꯃꯃꯥ ꯇꯣꯝꯕꯤꯔꯩꯕꯨꯁꯨ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯇꯣꯟꯕ ꯃꯤꯃꯥꯟꯅꯗꯕꯁꯤꯡꯕꯨ ꯍꯟꯊꯅ ꯈꯟꯕꯤ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕꯤ ꯂꯩꯃ ꯁꯤꯖ ꯑꯗꯨꯗꯤ ꯃꯃꯤꯠ ꯑꯅꯤꯃꯛ